Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri ngasisu mahausangom Ojagi Lamhenbi kuntrani suba tangkak amok boduna lakjeri mayam punna taminarasi Laija mamagi matawduda masadu ithak thakatna kirup mamade yengli ngahagtangduda wakhum pifamsu khangde Thabasu phondo laijiki mamainak na thangjilanga yam sauna amuka hairakli Hai haibane nangi phone se kanana yumdagi thilamina haibane Laija matindu kutyo tharaga mamagi bokom pidabi aphinga phaingo mamana pariba phone do tapmullaga tungre sat hosilaga mana ngamnaba khomlakli aina purakpane mama Thabasu pishumda sukjaladuna kari nangna purakpane ba ngaikho nangdi karam kana purakli ba Laija do yamong hadana mushu khomlakli aina pocket hapo purakpani kaino Thabasu sawuna mai haure khonjal du kantakna Taning diko aina taning de haisini nangi khangrauda kemta yarak diko oida bangangano yam thun hairo Romanungda thawana kon kanma makhol tawaduda sana halso kaidawrabano khandona pakhana jangselakli Mama majagi liramliba maongdo wada thongjal mayada lebladuna Hai kaino noini namu longnar misina akhoi mamana isau tawrini baba Sana haldo jangselaklaga Aidi namagi khonjal sitabada nang kaidabu yarabana haina pakhatana jansilaibani ne Thawado sana hal janglakpaduda khonjal taptharaduna Phone se nangna purakpani haibana tro pai napadam thange ko Laija mapana set yengli mapana kari khomnakani khanbada masada muki hene pakhatkri sana halso ani dugi manaktu da jangselakli Thaba maithong do saurapna sana halda mamai do on selaklaga Moi baba nachana pisabu ngarang yimdagi lakpada phone purakhibrane Sana haldo kitang jangselanga ikom komna khumdorakli khangdeda mama Thawado sawwana mai hauri aduni aishu khangawdi ngarang su phone se aishu ngudi hawjik aina changlakpada maya higatana ne phone metlaga iramine Sana haldo kaishum khanjalodri ichamchamna sum khumlakli Adu kaidoragi karigino mama nangna sugam sangnuduba Sana hangi thausadaba matawduda thawadi khoirin thetpa haidu oidi Ho aina hangni se mana hawjik paramliba phone se yumdagi kanana purakpano sini moi babana komthokpadu tawkanu ko Mama ga mapaga ngangnari talagduda laijaso phone do mamangda puthoklaga makhodu thaktak niklaga punsibaga manga thanaba message to yam thona loina kakthatli aduga gyan tari haibagum sordo sanghon tharanga mamaga mapaga sanariba wari do amuk tari Sana halna kashum khandana khomlakliba pokhumda tawada thabasu yam sauna laijada mu ansaladuna Noina pamachana aiba ngawada halaba natro phare adudi anaba nangdi phone bai bayar asi hairaga laijana painwa phone do tapmulli Sana halso thabagi matawduda khon kantak nangang tharai As mama nang son thong ni shonglang krida nang ba ngabu ta halma sunate nang sung tamuna khaluni Nang ina chana pigi yumda lehuwa phone do bo asugam thapalamse yumdagi kanana lawraga hospital se tana thilaktoino Mana purakpani haido asing boiramgani Thabadu tuminlei mapuroibana haido chumi haini lausira ngai khanjanai Laijaso mapana domaina ga hairakpaduda khudombidu tingthoklaga yam chumbaga saduna adoni baba aigi kada lehuwa phone do bo kanana thilaktoino ba aina purakpani hairaga mama nan thajabidriba Mama angang sina purakpani hairise chumlumgani to yare ko Mapagi wadu tabada laijaso makhutuna mathabagduda thamlanga sorma sangna honthei aduga mana chummaga sadana ngangba haurakli Baba akhoi ma se yengmane kaishu natabada phone se gibu mi ga hospital se da khonjal kannangi shaudawi Sana haldo nokfit ka tawarduna Hoine mama nang subakaldo kitang khantharaga ngangbi ai ko yum maksunate Thangnaba room da lairiba mising senang akhibu kari oina khalamgane Thabaso sanal na harido pokum amate pidabi paiba phone do khoishaunana laijigi tampaktu da langsilaklaga Phare gyan tadabi aina haiba wase napana so nangna so ise angawi tahanba
Tu, phone di pai biar rồi, off tham jelo. Lai ja, mami tu lau thuk la duna. Koi no mama, nang bo phone se off tham laga pai de ba. Ai sum tum laga lai ba tu tale, phone do eng laga lai do ni. Noi na phone do pai no ha di yum chat la se. Nang do, direct pa ka ba di na ti ne. Ai na yaro he di yaro. Phone se pai su ne, na ba phar ga pai ga dong ni. Lai ja do, phone do da tingak yeng tu na lai. Sana ha so, thawagi khusau du da lai ja bu them nak li. Bema, namagi sau se ai am ta ding ko, phone do off to shalagam to pitokro. Haying na ba phar ga payu ja se di. Lai ja so pai leti, magi da magle pi ba ma pa so yang na haijilak pa du da di phone do tap na lau thok laga off to shilaga thawa da pi ri. Thawa so phone do tap pa do na. Ngoi baba, ai singam da lau ki ge. Wai du ka hairam laga thawa do yam thona ka da gi thokre. Lai ja mama na phone do pai ga thokhi ba du da mathwai nu ngai ta na piri ga tawar du na. Baba, akhoi ma se hing cha bi ni. Ai bu nupa koi na braba, ma na phone ga lau shili si ba. Hoi se, baba su khangi. Dama se mata thi na saukre. Nong ni di bai ja krasano. Nang sanani du ni. Nong ni di phone do yeng ro nu ko. Nati. Nang bu phone do karom da gi pai no mi. Kai no ni. Khangrao ge pocket hap chilak pani. Ai ge phone di ai na purak pani. Mama na su gam saw si kai gi no ma baba. Ai khoi ma se yam phat e ba. Phone se mana bai bai bu su na ta ba si bo. Ai am saw ni da. Wahai se hara ga lai ja do makhong du phitring kauri. Sana hal do lai ji ki ma taw du da. Is ipa gi be ma. Naman hai ba sai ba ni. Na khong phok thang ngam da ba gi. Na bung na thang na ga bu thorai du da. Phone du di yap silak ba ngam ba ni ne hanang swa. Handak ti lai ji do domina lai kri. Tanja du da thawa ga nurse nupi amaga changsilak du na lai ji bu drip kap na ba tawri. Thawa so nurse nupi du gi mamang du da asaw ba du phatharaga lai ji gi phamang du da liep laga khonjal lu tab na. Bema, se hip tharo. Nurse lagli drip kap pa horasi. Lai ja machin ga du pom thok laga long na khangtum ga tum thar du na mami to mama da phai na geng lakli. Ai phone do pai ga ne. Mama nang nawa ko no boyo. Lai ji gi wa da tawa da nurse ni pi do thawa da yeng laga thik nok la du na. Kai no mama, lai ji sem saw ma li da. Thawa su nok fit taw du na. Ho, ai na phone do yeng han da ba gi sorry ba ni be ma. Lai ja mamai do phaklang lom don thok laga machin do pom thok la du na lai kri. Asom da so second period ki bell ta ki ba do minute manga mak te haujin kri. Pansi ba so nga tharaga famlam ba do class sang na ba masa do hawkalaga message to type tawri. Ai class sang lage nga phone do sampara ga lerno. Ima ino phone do ang phawi kini. Message ek thaki baga pansi ba do fuk hawkalaga mamai do falai thorok ba da nense do magi tungda yam nakna lip laga leram ba do da khangpri khangi. Miss. Nense so khangpri khangi. Sir, kaino ne. Shom masa du tik thak kana khomlam ko da pansi ba do jingna ma phawri. Makoto kitanga ting thok la do na. Kitala ke miss. Ai do class na janglo ki. Hoi. Khangan gan do ki pansi ba so gam lakli. Kota pai ba phone do so jana yengli. Message to deliver tawram draba du da. Kaino ne message kam la jatrisina. Habjuk da message thanaram laga. Wahai do haina Nancy ki mataw do amu ningsing do na machin na tablop soli. Haujiki Miss Nancy na daw do na kari. Ay gitong da kayam na nalaba mino ba. Magi do go ay na message hana ba do yeng jalo. Phok hawgalak ba da manay ngo na chaga da ko yeng nagaliram ba da di ay di pajana khanguri da na. Wahai do haina classroom lam na changsili. Somda Miss Nancy so chira mada tapna pham tharanga machin na tapna soli. Haujiki tharkiba message to go damcha hai banatrene maninda ngahangi letter du so damcha hai rakhibani sarpansi basibo adu letter pirakhiba satiraga koina rajala aina letter du dei sharan berda handwriting du kanagi no amting yun haina khibani aduga ngasi phawba letter du gi matangda kemta sai rakhidri moigi sibo sarpansi baga sharan berga manaraga letter du losin rajala
ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯅꯗꯤ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ ꯂꯦꯇꯔꯗꯨꯒꯤ ꯃꯇꯥꯡꯗ ꯁꯔꯦꯟꯕꯤꯔꯗ ꯑꯝꯇ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯙ꯭ꯌꯥꯝꯆꯥ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨꯅ ꯇꯥꯛꯄꯗꯤ ꯂꯦꯇꯔꯗꯣ ꯁꯔ ꯄꯨꯟꯁꯤꯕꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤ ꯋꯥꯈꯜꯗꯨ ꯈꯜꯂꯒ ꯅꯦꯟꯁꯤꯗꯨ ꯃꯃꯤꯠꯇꯨ ꯈꯨꯠꯆꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯦꯟꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯂꯤ ꯃꯍꯩ ꯃꯁꯤꯡ ꯏꯟꯊꯤꯅ ꯇꯝꯒꯦ ꯍꯥꯏꯗ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗ ꯏꯔꯥꯡꯒ ꯇꯧꯁꯤꯟꯗꯅ ꯑꯣꯖꯥꯕꯨ ꯍꯪꯂꯒ ꯀꯣꯏꯕ ꯏꯔꯥꯡ ꯇꯧꯕ ꯁꯥꯇ꯭ꯔ ꯇꯧꯉꯝꯕꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯉꯝꯅꯕ ꯊꯤꯒꯠꯀꯅꯤ ꯑꯩꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯊꯣꯛꯄꯅꯣꯗꯣ ꯌꯦꯡꯉꯣꯕ ꯑꯁꯨꯝꯅ ꯅꯦꯟꯁꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯦꯁꯦꯖ ꯊꯥꯅꯔꯤꯕ ꯁꯥꯇ꯭ꯔꯤꯗꯨ ꯊꯤꯒꯠꯀꯦ ꯆꯥꯛꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯔꯟꯕꯤꯔ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯁ꯭ꯇꯥꯐ ꯔꯨꯝꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ ꯆꯠꯅ ꯐꯣꯟꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯦꯁꯦꯖꯇꯨ ꯆꯠꯄ꯭ꯔ ꯌꯦꯡꯂꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯁꯦꯖ ꯆꯠꯇ꯭ꯔꯤꯁꯤꯅ ꯏꯃꯥ ꯍꯣꯏꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯐꯥꯕꯤꯈ꯭ꯔꯖꯥꯠꯂꯥ ꯐꯣꯟꯗꯨ ꯌꯦꯡꯅ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯔꯟꯕꯤꯔꯗꯣ ꯃꯁꯥꯗ ꯋꯥꯔ ꯃꯥꯜꯂꯦ ꯁꯣꯐꯥꯗꯨꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯇꯨꯝꯅꯒ ꯂꯩꯔꯝꯂꯤ ꯄꯨꯟꯁꯤꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯌꯨꯝ ꯍꯜꯂꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯔꯟꯕꯤꯔꯗꯣ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯑꯁ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯏꯁꯥꯁꯦ ꯉꯔꯥꯡꯗꯒꯤ ꯇꯨꯝꯗꯕꯅꯦ ꯁꯂꯥꯛ ꯁꯥꯔꯤ ꯑꯗꯣ ꯌꯨꯝꯗ ꯐꯖꯅ ꯁꯦꯠꯊꯧꯔꯁꯦꯕ ꯌꯨꯝꯗ ꯆꯠꯄꯕꯨ ꯌꯥꯔꯣꯏꯗꯧꯔꯤꯗꯣ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯑꯁ ꯕꯣꯔꯗꯤꯡꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕ ꯁꯔ ꯄꯤꯀꯦꯗꯣ ꯉꯔꯥꯡ ꯋꯥꯟꯊꯔꯛꯇꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ ꯉꯁꯤ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩ ꯕꯣꯔꯗꯤꯡꯗ ꯆꯪꯍꯧꯕ ꯇꯥꯔꯦ ꯉꯁꯤ ꯍꯜꯂꯛꯑꯔꯣꯏꯗꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯛꯂꯤ ꯍꯥꯏꯅꯦ ꯍꯧꯖꯤꯛꯇ ꯃꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯣꯀꯣ ꯅꯃꯤꯠꯀꯗꯣ ꯏꯀꯨꯠ ꯀꯨꯠꯂꯦ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤꯕ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯤ ꯂꯩꯅꯥ ꯌꯥꯝ ꯅꯥꯒꯜꯂꯤ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯃꯤ ꯅꯥꯔꯣꯏꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕꯗꯣ ꯈꯤꯇꯪ ꯊꯦꯡꯈꯤꯕꯒꯤꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯉꯔꯥꯡꯁꯨ ꯇꯨꯝꯗ꯭ꯔꯦ ꯕꯣꯔꯗꯤꯡꯗ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯌꯨꯝꯗ ꯄꯣꯊꯥꯍꯧꯔꯣ ꯌꯥꯅꯤꯗ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯪ ꯍꯩꯅꯔꯔꯣꯏ ꯍꯩꯅꯅꯤꯗ ꯉꯁꯤ ꯅꯣꯡꯃꯈꯛ ꯑꯉꯥꯡ ꯃꯈꯩꯒ ꯂꯩꯕꯕꯣ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯁꯦꯝꯕꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯒꯤ ꯐꯔꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯑꯩ ꯐꯣꯂꯥ ꯁꯥꯔꯝꯗꯧꯅꯤ ꯄꯨꯟꯁꯤꯕꯁꯨ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯍꯣꯏꯗ ꯃꯣꯏ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯐꯔꯤꯅꯤ ꯑꯗꯨ ꯏꯇꯥꯎ ꯁꯦ ꯅꯪ ꯍꯜꯂꯣ ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯂꯩꯇꯕꯅꯤꯅ ꯁꯣꯏꯔꯝꯕꯗꯣ ꯃꯊꯟꯇ ꯃꯊꯣꯏ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯕꯅꯤ ꯉꯔꯥꯡꯁꯨ ꯃꯁꯥꯗꯣ ꯏꯇꯨꯛ ꯇꯨꯛꯊꯩ ꯅꯣꯏ ꯆꯠꯈꯤꯕꯗꯣ ꯀꯞꯂꯤꯒ ꯇꯧꯔꯤ ꯑꯩꯒ ꯂꯩꯕꯗꯁꯨ ꯃꯁꯥꯗꯣ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯇꯧꯏ ꯔꯟꯕꯤꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯒ ꯁꯣꯐꯥꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯗꯨꯅ ꯐꯝꯂꯒ ꯁꯥꯌꯣꯟꯕꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯃꯥꯟꯅꯗꯕꯅꯤ ꯃꯤ ꯌꯥꯝ ꯀꯣꯏꯕꯅꯤ ꯇꯧꯕꯒꯤꯗꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯇ ꯂꯩꯇꯕꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯗꯣ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯁꯥꯌꯣꯟꯕꯗꯨ ꯉꯥꯏꯍꯥꯛ ꯎꯅꯔꯝꯂꯒ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯔꯥ ꯑꯁ ꯀꯥꯇꯨ ꯀꯔꯟ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯅꯨ ꯏꯇꯥꯎ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯣ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯅ ꯌꯥꯝꯃꯟꯗ꯭ꯔꯗꯨꯅ ꯔꯟꯕꯤꯔꯗꯣ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯔꯟꯕꯤꯔ ꯆꯠꯈꯤꯕꯒ ꯁꯣꯐꯥꯗꯨꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯤ ꯉꯁꯥꯏ ꯃꯦꯁꯦꯖꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯂꯤꯚꯔ ꯇꯧꯔꯝꯗꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯊꯕꯥꯛꯇ ꯊꯝꯂꯒ ꯄꯤꯁꯨꯝꯗꯣ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩꯗꯤꯕ ꯐꯣꯟꯗꯣ ꯄꯤꯔꯝꯗ꯭ꯔꯁꯨ ꯐꯔꯝꯒꯗꯧꯅꯤ ꯑꯉꯥꯡꯅꯤꯅ ꯃꯤꯔꯛꯅꯔꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯊꯨꯒꯥꯏꯔꯝꯕꯁꯨ ꯑꯣꯏꯗꯦ ꯑꯁ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯑꯩꯕꯨ ꯕꯕꯥꯗ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯁꯤꯔꯅꯦ ꯕꯕꯥꯅ ꯀꯔꯤꯃꯨꯛ ꯈꯟꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯗꯨ ꯀꯔꯤꯃꯨꯛ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯤꯁꯤꯕꯣ ꯏꯆꯝ ꯆꯝꯅ ꯍꯪꯕꯗ ꯕꯕꯥꯅ ꯀꯩꯁꯨꯝ ꯈꯜꯂꯣꯏꯗꯕꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯁꯅꯥꯍꯜꯗ ꯀꯣꯜ ꯇꯧꯔꯤ ꯔꯤꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯁꯅꯥꯍꯜꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯆꯥꯅꯤꯡ ꯇꯥꯅ ꯈꯨꯝꯂꯛꯂꯤ ꯕꯕꯥ ꯂꯥꯏꯔꯤꯛꯇꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯅꯅꯦ ꯂꯥꯟ ꯇꯧꯔꯝꯂꯒ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯅꯦ ꯑꯣ ꯃꯁꯥꯗꯤ ꯁꯥꯒꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯕꯕꯥ ꯁꯥꯒꯠꯇ꯭ꯔꯦ ꯅꯣꯏꯕꯨ ꯌꯨꯝꯗ ꯍꯜꯂꯕ꯭ꯔꯣ ꯍꯥꯏ ꯕꯕꯥ ꯑꯩꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯤ ꯔꯟꯕꯤꯔꯁꯨ ꯉꯔꯥꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯕ ꯃꯥꯟꯕꯗꯨꯗ ꯌꯨꯝꯗ ꯍꯟꯍꯟꯈ꯭ꯔꯦ ꯑꯩꯅ ꯏꯍꯦ ꯅꯪꯅ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯕ꯭ꯔꯥ ꯍꯣꯏ ꯕꯕꯥ
ꯐꯔꯦ ꯐꯔꯦ ꯏꯆꯥ ꯂꯩꯕꯒꯤꯅꯦ ꯕꯕꯥꯁꯨ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯧꯔꯤꯕꯅꯤ ꯍꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯕꯕꯥꯁꯨ ꯊꯝꯂꯒꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯌꯥꯡꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯗꯨ ꯂꯥꯏꯖꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤꯕꯗꯨ ꯈꯪꯗꯦ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯈꯟꯖꯗꯨꯅ ꯄꯨꯟꯁꯤꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯁꯣꯝꯗ ꯋꯥꯔꯗꯦꯟꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯄꯨꯟꯁꯤꯕꯁꯨ ꯕꯣꯔꯗꯤꯡ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯔꯟꯕꯤꯔꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯂꯤ ꯊꯣꯡꯗꯨ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟꯅ ꯄꯣꯝꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯇꯨꯝꯊꯔꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯁꯥꯔꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯏꯅꯦꯟꯁꯦ ꯍꯥꯏꯗꯨꯒ ꯏꯔꯥꯡ ꯇꯧꯅꯔꯒ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯐꯣꯟꯅꯒ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯏꯁꯤꯟꯈꯤꯕꯅꯦ ꯃꯈꯣꯏ ꯑꯣꯖꯥꯒꯤ ꯑꯔꯤꯛꯄ ꯊꯃꯣꯏꯗꯣ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯒ ꯂꯩꯔꯝꯂꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯤꯗꯅ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯏꯖꯗꯨ ꯑꯃꯨꯛ ꯇꯨꯝꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯥꯏꯖ ꯃꯤꯠ ꯁꯤꯡꯂꯛꯂꯤ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯂꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯄꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗꯨ ꯃꯆꯤꯟꯗꯨ ꯑꯔꯩꯕꯤ ꯊꯥꯗꯅ ꯄꯣꯝꯊꯣꯛꯂꯒ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯗꯨꯅ ꯃꯆꯤꯟꯅ ꯇꯞꯂꯨ ꯁꯣꯜꯂꯤ ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯁꯥꯔꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯤꯁ ꯅꯦꯟꯁꯤꯅ ꯐꯥꯕꯤꯈ꯭ꯔꯖꯥꯠꯂꯣ ꯋꯥꯈꯜꯗꯨ ꯈꯟꯅ ꯂꯩꯔꯤꯉꯩꯗꯨꯗ ꯁꯥꯌꯣꯟꯕꯗꯨ ꯃꯩꯉꯥꯎꯕꯤ ꯄꯨꯄꯝꯗꯨꯅ ꯂꯥꯏꯖꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯂꯥꯏꯖꯁꯨ ꯃꯩꯉꯥꯎꯕꯤ ꯎꯕꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯊꯩꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯩꯉꯥꯎꯕꯤ ꯂꯥꯎ ꯂꯥꯎ ꯃꯃꯥ ꯍꯜꯂꯦ ꯅꯪꯗꯨꯗ ꯂꯝꯍꯦꯟꯕꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯃꯩꯉꯥꯎꯕꯤꯁꯨ ꯂꯥꯏꯖ ꯎꯕꯗ ꯃꯤꯌꯥꯎ ꯃꯤꯌꯥꯎꯒ ꯈꯣꯡꯂꯛꯂꯤ ꯁꯥꯌꯣꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯉꯥꯎꯕꯤꯗꯨ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯊꯝꯂꯤ ꯁꯥꯌꯣꯟꯕ ꯃꯆꯤꯗ ꯌꯦꯡꯂꯗꯨꯅ ꯆꯦ ꯅꯪ ꯅꯥꯕ ꯐꯔꯕ ꯂꯥꯏꯖ ꯃꯩꯉꯥꯎꯗꯨ ꯄꯝꯈꯠꯂꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯑꯩ ꯅꯥꯕ ꯂꯥꯏꯔꯤ ꯑꯕꯨꯡꯉꯣ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥ ꯍꯣꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯁꯥꯌꯣꯟꯕꯁꯨ ꯏꯀꯣꯝ ꯀꯣꯝꯅ ꯁꯩ ꯈꯨꯝꯂꯛꯂꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦꯅ ꯁꯥꯔꯗꯤ ꯉꯔꯥꯡꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯉꯁꯤꯁꯨ ꯍꯜꯂꯛꯇꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯗꯨꯅ ꯑꯁꯦꯡꯕꯩꯔꯣ ꯕꯨꯡꯉꯣ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗꯤ ꯉꯔꯥꯡꯁꯨ ꯍꯜꯂꯛꯄ꯭ꯔꯣ ꯍꯜꯂꯛꯏꯅ ꯂꯥꯏꯖ ꯄꯤꯁꯨꯝꯗ ꯈꯪꯇ꯭ꯔꯤꯛ ꯊꯨꯛꯆꯤꯜꯂꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯥꯃꯣꯆꯥꯁꯤꯕꯣ ꯌꯨꯝꯗꯒ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯑꯩꯗꯤꯕ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯗꯧꯔꯤꯗ ꯇꯥꯃꯣꯆꯥꯗ ꯍꯪꯕꯁꯨ ꯇꯜꯂꯤꯅꯤ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯗꯧꯁꯤꯁꯨ ꯐꯣꯟꯗꯨꯁꯨ ꯄꯨꯛꯐꯠꯇꯕꯤꯁꯤꯅ ꯄꯥꯏꯍꯟꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯎꯠꯂꯝꯂꯒ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯏ ꯂꯦꯝꯁꯅꯥꯗꯨꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯩꯉꯥꯎꯕꯤꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯁꯥꯌꯣꯟꯕꯁꯨ ꯃꯆꯤꯒꯤ ꯃꯇꯧꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯤ ꯋꯥꯔꯗꯦꯟꯗꯨꯁꯨ ꯍꯜꯂꯛꯇꯕꯗꯒꯤ ꯄꯨꯟꯁꯤꯕꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯅꯣꯡ ꯅꯤꯅꯤꯗꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯨꯟꯁꯤꯕ ꯁ꯭ꯀꯨꯜꯗ ꯂꯩ ꯍꯥꯏꯕꯗꯤ ꯂꯥꯏꯖ ꯈꯪꯗ꯭ꯔꯤ ꯄꯨꯟꯁꯤꯕꯒꯤ ꯃꯔꯝꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯪꯕꯁꯨ ꯉꯝꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖ ꯃꯊꯟꯇ ꯄꯪꯁꯧꯗ ꯁꯧꯖꯩ ꯃꯃꯥꯗ ꯐꯣꯟ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯉꯁꯤꯗꯤ ꯔꯟꯕꯤꯔꯅ ꯌꯥꯝꯃꯟꯗ꯭ꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯔꯟꯕꯤꯔ ꯑꯣꯏꯅ ꯂꯩꯍꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯄꯨꯟꯁꯤꯕꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯣ ꯊꯕꯥꯗꯣ ꯁꯨꯃꯥꯡꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯍꯩꯃ ꯉꯁꯤꯗꯤ ꯏꯆꯥ ꯍꯣꯏꯅ ꯍꯜꯂꯛꯑꯦꯗꯅ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯍꯣꯏꯃ ꯉꯁꯤꯗꯤ ꯔꯟꯕꯤꯔ ꯅꯃꯥ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦꯅ ꯐꯔꯦ ꯐꯔꯦ ꯃꯥꯒꯤ ꯄꯤꯀꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯄꯨꯊꯔꯅꯤꯅ ꯍꯥꯏꯒꯨꯝ ꯇꯧꯈꯤꯕꯅꯦꯕ ꯑꯣ ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯕꯣ ꯆꯥꯔꯤꯃ ꯄꯨꯟꯁꯤꯕꯗꯣ ꯁ꯭ꯀꯨꯜꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯃꯌꯦꯡ ꯇꯥꯅ ꯎꯕꯗꯨꯗ ꯊꯕꯥꯗꯣ ꯄꯨꯟꯁꯤꯕꯒꯤ ꯀꯨꯜꯂꯞ ꯇꯧꯕ ꯃꯤꯠꯇꯨꯗ ꯌꯦꯡꯂꯗꯨꯅ ꯄꯨꯟꯁꯤꯕ ꯀꯔꯤꯅꯣꯅꯦꯍꯦ ꯅꯁꯥꯗꯣ ꯃꯌꯦꯡ ꯇꯥꯏꯅꯦꯍꯦ ꯁ꯭ꯀꯨꯜꯗ ꯂꯩꯕꯗꯣ ꯆꯥꯛ ꯐꯖꯅ ꯆꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯆꯥꯏꯗꯩꯃ ꯆꯪꯉꯣ ꯆꯪꯉꯣ ꯄꯣꯊꯥꯖꯧꯔꯣ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯏꯃꯨꯡ ꯆꯪꯂꯛꯂꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯂꯥꯏꯖꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯎꯏ
ꯑꯗꯨꯕꯨ ꯃꯍꯥꯅꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯒ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯆꯞꯊꯔꯒ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯇꯨꯅ ꯐꯤꯔꯣꯜꯗꯣ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯂꯥꯏꯖꯁꯨ ꯇꯣꯏꯂꯦꯠ ꯆꯪꯂꯨꯔꯒ ꯊꯣꯔꯛꯄꯅꯤ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯝꯕꯗꯨ ꯂꯥꯏꯖ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯕꯦꯃꯥ ꯅꯪ ꯗꯨꯀꯥꯟ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯂꯥꯏꯖꯁꯨ ꯐꯠ ꯈꯨꯝꯂꯛꯂꯤ ꯉꯝꯅꯤ ꯃꯣꯟ ꯃꯈꯥꯗꯅꯦ ꯄꯩꯁꯥ ꯂꯩꯍꯧꯕꯅꯤ ꯃꯦꯒꯤ ꯈꯤꯇ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯂꯩꯔꯨꯒꯦ ꯑꯗꯣ ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯒꯤ ꯁꯔꯗꯣ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯊꯕꯥꯁꯨ ꯀꯩꯝꯇ ꯈꯟꯗꯅ ꯁꯨꯝ ꯈꯨꯝꯂꯛꯂꯤ ꯋꯥꯔꯗꯦꯟ ꯄꯤꯀꯦꯗꯣ ꯅꯥꯕꯒꯤ ꯄꯨꯟꯁꯤꯕꯗꯣ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯂꯩꯈꯤꯕꯒꯤꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯤ ꯃꯃꯤꯠꯇꯨ ꯈꯣꯖꯤꯜꯂꯗꯨꯅ ꯃꯃꯥꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯒꯝ ꯊꯧꯔꯛꯂꯤ ꯊꯕꯥꯁꯨ ꯂꯥꯏꯖꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ ꯂꯥꯏꯖ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯍꯩꯃ ꯀꯩꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯟ ꯇꯧꯔꯤꯁꯤꯕꯣ ꯂꯥꯏꯖ ꯃꯃꯥ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯣꯄꯔ ꯊꯣꯔꯛꯂꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯃꯆꯥ ꯈꯥꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯈꯣꯏꯁꯥꯎꯅꯅ ꯁꯣꯜꯂꯤ ꯆꯤꯔꯥꯏꯇꯪꯗ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯕꯣꯔꯗꯤꯡꯗ ꯊꯝꯂꯒ ꯃꯣꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯗꯨꯒꯤ ꯇꯝꯆꯠꯇꯨꯁꯨꯅꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯃꯅꯤ ꯀꯥꯏ ꯈꯪꯂꯤꯅꯦꯕ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯕꯣꯔꯗꯤꯡ ꯆꯠꯂꯨꯅꯤꯀꯣ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯃꯦꯒꯤ ꯂꯩꯔꯨꯔꯒ ꯆꯥꯛꯈꯨꯝꯗ ꯄꯨꯔꯞ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯦꯒꯤꯗꯨ ꯄꯣꯞ ꯊꯝꯂꯗꯨꯅ ꯁꯤ ꯂꯩꯔꯦ ꯃꯃꯥ ꯅꯪꯒꯤ ꯔꯨꯝꯗ ꯂꯩꯍꯧꯕ ꯒ꯭ꯂꯥꯁꯁꯤꯡꯗꯣ ꯑꯝꯇ ꯂꯧꯔꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯑꯗꯣ ꯃꯃꯥ ꯍꯌꯦꯡꯗꯤ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ ꯊꯕꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯃꯦꯒꯤꯗꯨ ꯁꯦꯒꯥꯏꯅ ꯅꯪꯕꯨ ꯅꯁꯥꯗꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯂꯗ꯭ꯔꯦꯅꯦ ꯉꯝꯃꯅꯤꯕ ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯣꯏꯅ ꯌꯥꯗꯕꯩꯅꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯠꯀꯦ ꯍꯥꯏꯔꯗꯨꯅꯤ ꯍꯣ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯑꯩꯒꯤꯗꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯔꯛꯂꯤ ꯔꯨꯝꯗꯒꯤ ꯒ꯭ꯂꯥꯁꯇ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯈꯨꯏꯁꯥꯎꯅꯅ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯊꯣꯡ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯈꯪꯄꯪ ꯊꯣꯔꯛꯂꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯤ ꯄꯨꯟꯁꯤꯕꯅ ꯊꯣꯔꯛꯄꯗ ꯂꯥꯏꯖꯗꯤ ꯃꯈꯥ ꯌꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯍꯥꯟꯅꯒꯨꯝ ꯍꯦꯛ ꯀꯧꯕ ꯉꯝꯗꯦ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯁꯨ ꯒ꯭ꯂꯥꯁꯁꯤꯡꯗꯨ ꯐꯦꯡꯗꯣꯛꯂꯨꯔꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯃꯃꯥꯅ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯕꯤ ꯆꯠꯀꯦ ꯇꯧꯔꯤ ꯊꯕꯥ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯌꯥꯝ ꯊꯨꯅ ꯕꯦꯃꯥ ꯅꯕꯨꯡꯒꯤ ꯆꯥ ꯁꯦꯞꯇ ꯄꯤꯔꯝꯃꯨ ꯆꯠꯂꯣ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯁ ꯇꯜꯂꯦ ꯃꯃꯥ ꯅꯪ ꯑꯗꯨꯝ ꯄꯤꯔꯨꯆꯣ ꯆꯠꯂꯣ ꯍꯦ ꯅꯪ ꯄꯤꯔꯨꯆꯣꯅꯦ ꯍꯦ ꯑꯩ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯕꯖꯥꯔ ꯆꯠꯀꯗꯧꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯍꯛꯆꯤꯟꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯐꯣꯟꯗꯣ ꯍꯩꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯌꯥꯝ ꯏꯪꯖꯗꯕꯤꯒ ꯁꯥꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥ ꯑꯩ ꯅꯥꯕ ꯐꯔꯕꯅꯤꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒꯦ ꯊꯕꯥꯁꯨ ꯂꯥꯏꯖꯗ ꯈꯪꯉꯦ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯌꯥꯝ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯤꯔꯒꯦ ꯁꯦ ꯅꯕꯨꯡꯗ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯕꯣꯔꯗꯤꯡꯗ ꯆꯥꯛ ꯆꯥꯕꯁꯨ ꯖꯨꯠ ꯑꯃ ꯆꯥꯔꯝꯂꯔꯣꯏ ꯃꯤꯐꯝꯒ ꯌꯥꯝ ꯇꯥꯔꯝꯃꯤ ꯃꯃꯥꯅ ꯐꯣꯟ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯆꯥ ꯒ꯭ꯂꯥꯁꯇꯨꯒ ꯃꯦꯒꯤ ꯄ꯭ꯂꯦꯠꯇꯨꯒ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯔꯝꯗꯅ ꯃꯆꯤꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯤꯗꯨ ꯁꯨꯛꯌꯦꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯇ꯭ꯔꯦꯗꯨ ꯊꯝꯂꯗꯨꯅ ꯇꯝꯆꯥ ꯆꯥꯁꯦ ꯂꯩꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨꯗ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯆꯞ ꯂꯤꯞꯂꯗꯨꯅ ꯄꯤꯁꯨꯝꯗꯨ ꯁꯨꯛꯆꯜꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯑꯉꯥꯡ